Poirei lamdam lamnungsi gege moirang leibakni jingu matik chawba khoyum matik hatpa moirang thangjing koirei lai mahakna koliba lamdamni sangbadasu koirei lai wangbadasu koirei lai chawbadasu koirei lai ahumna leitengba moirang pokpa ka salenni moirang dalai ba mipum khudingna jingu mahakpu nolukna amadi cheksinna lawhido maikai ngakpa jingu khoyum lai singi manungdasu amanido poinu thadi thanungsi sinmi singi harang minok tamba tha phaweibi amadi laining thau akhoi jambana macha manai kayabu jananaba phawyam kaya pibiba thani do yumda leiba kai singda phawna jom yawba thani poinu thadi na thairam khongchat madi chattaba yadabana lakle do ingna wakjing ko pithasu ingbana kham thengi ulen thaba makhai ayuk adu dangana haugatuna chai thabal loibaga korau hanba ipa mahakpu khurum jarami melai ado loirabagi matungda imungda changai aduga tumduna lairiba mabukpu tapna hudokchai abo tabro hagolo thengi masuibe mana mabo sumna hudorakpa asida mikap thorakladuna indu adu tapna hagalai aduga ise abokti mikap ka amatta thoktre nangdi kayam koire hagatpa koireda ngasai nongalam laidagi hagali aduga thaba inkhang punamak tawribani ngasidi aikhoi khulgi leisabi mayam ama chak chana doinebo hoini chanau nong phadoksu nataroi singbu harau pungadabani yumda sum naisinduna leibusu phatte abokna yari ado mele ingbane ngana hagotpadu tawgunu narakpa tari ni subo isuna ne narabadi abokti tawpam ama khangde wakhal lawsing pumnamak mamsilliko melei mabokki kangtholdagi kangkhalgi fiado haigat biduna mabokna magi damakta mathwai wajariba adubu uraduna tapna hairaklammi kaisu khalunuda abo kaigina doino nungti numit khudingi hagolasidi nungti gi tawkiba oibana ne kaisu tawre adoba hagolo ai thaba inkhang kai kinu khara tawrukige loibaga ne abokki mating amuk tawramge cha isinga do loina thongamageba masugi wada penjaba oiraduna indu nofet tawduna tapna masuda nushina yengduna hairaklammi nusida isugi wase tabada ngasidi ne abok changto thonglage nangi tawgadaba makhaido tawramlaga nangi chakadaba thabak ado chaloibima nataroi kaya pungani haibado nganna chattun harau pulluchu mina khajiktada wa ngangani mina wa ngangdanaba tawko abokna haigadabadi maduni wahai khara ase hairamduna mabok ado thokri melaidu mabokki ka adubu loisinduna leihawi tanja aduda mata tharik ado mabu kauduna makhoida laklammi tharik melaina kaisu loisandana leiramba aduda makhwang metuna sawrangnana mamit ani aduna phaijai yengduna hairai nangi hongnabi thausadana leibase amuk tawrami aina ngarang kai haikige kharangana chasi mina wangangnabadu ai taningdena haiba natro aduga nangna hojik phawba kaisu tawduna yam nungaina leirammineba phai nang aingonde hekne mina wanganhala aba kaidogyo ai phate haino pedrong magi hongnabi haikibadagi leptabi tawrakpa asida melai ado nokmi tawna lei mahak matagi mawong mataw ningthina khangbana kaisu sawningdana makhatana machin khumba tawdana tumina lei ingna mengba mingonda wa ngangdaba tumin leisaba asina melai mahakki dilemjabi matawni melai mata tharikta miryeng thamlaktuna tapna khumlai ita ai kuiroi loishan babu kayam kuidoino kuiroi aduna ai praprak loisilagi lao aigi kada amta leirusi ai amta loishingeba haina leisabi anido muka amada lai harik matana loishinbadubu ngaiba oina lei wasu ngangba lepte ita nangse kamai tawdoino wa ama ngangnabasu yadi thina chaire saudi nangna sawnanaba khonda thina ngangasu nokphet tawduna ta leithoi nang sarakpa laiduna nangonda asauba mi khatnanaba kemta hapaktabra khangdeba ai khaktana nangonda khatnaba hauba oina itomta chaktuna sahowe haiba loishinna matana hairakliba wa adubu tabada mahaksu tapna khumlai kaidawdoino thari mingonda chin khumbaga wananabani aidi mingonda chin khumbase yam talle ngangningba miduna adum ngangsasanu masu talaga tokchakini haina he khali is adu yaba nateda kadai deino karigumba nangna tawdaba nangna yaningdaba wafam amada nangonda puthokduna ngangba oiramadi kamtauba ha kamai tawbunoba matang haibaduni ai songawbidi natedana adugu matanja ama laklagana ai sumisak aduda onsinduna chin khumba tabani kaidi hairuni
ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯁꯥꯎꯕ ꯋꯥꯔꯧꯕ ꯂꯣꯏꯅ ꯍꯩ ꯑꯗꯨꯕꯨ ꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯃꯇꯥꯒꯨꯝ ꯄꯪꯈꯨꯝꯗ ꯈꯨꯝꯗꯨꯅ ꯑꯃꯒꯨꯝ ꯑꯣꯟꯁꯤꯟꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯋꯥꯔꯤ ꯇꯧꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯃꯦꯂꯩꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯝꯗ꯭ꯔꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯟꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯔꯛꯇꯨꯅ ꯏꯁꯝ ꯁꯝꯖꯤꯜꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯊꯣꯔꯛꯂꯦ ꯁꯦꯠꯂꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯂꯤꯠꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯅꯤꯡꯊꯨ ꯌꯩꯅ ꯇꯥꯔꯤꯕ ꯃꯨꯔ ꯁꯝꯂꯥꯡ ꯉꯥꯔꯣꯏ ꯁꯕꯥꯟ ꯉꯝꯖꯕꯤ ꯑꯗꯨꯅ ꯀꯪꯂꯥ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯅꯤꯡꯊꯤꯕꯤ ꯌꯦꯡꯂꯤ ꯈꯨꯗꯤꯡ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯔꯕꯣꯏ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕ ꯃꯦꯂꯩꯅ ꯑꯁꯨꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯑꯁꯤꯗ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯄꯥꯈꯪ ꯈꯨꯗꯤꯡ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯦꯗꯣ ꯂꯝꯕꯤꯗ ꯆꯠꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯏ ꯊꯥꯔꯤꯛꯅ ꯏꯕꯦꯝꯃ ꯂꯝꯕꯤꯗ ꯆꯠꯄ ꯄꯥꯈꯪꯁꯤꯡꯁꯦ ꯅꯪꯕꯨ ꯎꯕꯗ ꯆꯠꯂꯝꯕꯒ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯅꯪꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯇꯥ ꯅꯪꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯥꯟ ꯊꯣꯛꯄꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯄꯥꯈꯪ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯒꯤ ꯋꯥ ꯑꯗꯨꯗ ꯏꯀꯥꯏ ꯊꯤꯕꯤ ꯃꯦꯂꯩꯗꯤ ꯇꯞꯅ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯅꯥ ꯑꯃꯅ ꯇꯥꯈꯤꯅꯤ ꯃꯤꯄꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯌꯨ ꯏꯇꯥ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩ ꯏꯀꯥꯏꯌꯦꯕ ꯑꯩ ꯎꯕꯗ ꯆꯠꯄꯁꯦ ꯂꯦꯞꯄ ꯑꯣꯏꯔꯝꯃꯣꯏ ꯃꯥꯒꯤ ꯃꯔꯝ ꯑꯃꯃꯝ ꯂꯩꯗꯨꯅ ꯂꯦꯞꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅꯅꯦ ꯚꯥꯞꯅ ꯁꯒꯥꯏ ꯁꯥꯔꯅꯨꯗꯥꯏꯗ ꯃꯣꯏꯔꯥꯡꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯣꯏꯔꯥꯡ ꯆꯅꯨ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯀꯣ ꯍꯣ ꯃꯣꯏꯔꯥꯡꯁꯤꯗ ꯂꯩꯁꯥꯕꯤ ꯀꯌా ꯑꯃ ꯂꯩꯔꯒꯁꯨ ꯏꯇꯥꯗꯒꯤ ꯍꯦꯟꯕꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯃꯇꯥꯔꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯂꯩ ꯂꯥꯛꯄ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥ ꯃꯦꯂꯩꯒꯤ ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯥꯈꯪ ꯀꯌꯥꯗꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯅꯅꯕ ꯃꯌꯥꯝ ꯑꯗꯨ ꯍꯧ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯅꯤ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯨꯗꯨꯅ ꯌꯨꯝ ꯍꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯆꯥꯁꯤꯡꯅ ꯍꯧꯒꯠꯄꯒꯤ ꯃꯃꯤ ꯎꯗꯕ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯕ꯭ꯔꯪ ꯁꯥꯎꯅ ꯈꯣꯡꯊꯥꯡ ꯁꯥꯍꯨꯝ ꯅꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯦꯛꯇ ꯇꯧꯏ ꯑꯣ ꯃꯥꯅꯦ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯌꯨꯀꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ ꯃꯃꯥꯒꯤ ꯏꯁꯧ ꯇꯥꯗꯨꯅ ꯍꯧꯒꯠꯄ ꯑꯁꯤꯅ ꯃꯆꯥ ꯃꯈꯣꯏꯒꯤꯗꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯊꯧꯁꯥꯗꯦ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯀꯦꯊꯕꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯍꯤꯌꯥꯔꯦꯜꯗ ꯌꯦꯡꯂꯒ ꯅꯪꯅ ꯑꯍꯜꯅꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯆꯩ ꯉꯥꯡꯗꯨꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯏ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯟꯅꯗꯨꯅ ꯍꯦꯛꯇ ꯂꯩ ꯅꯨꯃꯤꯠ ꯑꯋꯥꯇꯣꯟ ꯌꯧꯔꯦ ꯑꯩ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯊꯨꯡꯂꯨꯔꯦ ꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ ꯍꯥꯏꯕ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯆꯥꯎꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯅꯣꯏꯒꯤ ꯑꯅꯤꯡꯕꯗꯣ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯒꯤ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯍꯦꯟꯕ ꯃꯍꯥꯛꯇꯤ ꯀꯤꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯃꯥ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯅꯦ ꯏꯃꯥ ꯍꯜꯂꯛꯑꯅꯤ ꯍꯧꯒꯠꯂꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝ ꯏꯪꯉꯤ ꯇꯨꯝꯈꯣ ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥ ꯍꯥꯏꯅꯕꯤꯒꯦ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯣ ꯍꯥꯏꯔꯒ ꯇꯨꯝꯍꯜꯂꯤꯕ ꯍꯧꯒꯠꯀꯦ ꯌꯥꯗ꯭ꯔꯤꯕ ꯏꯄꯪ ꯄꯪꯕ ꯃꯈꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯍꯤꯌꯥꯔꯦꯜ ꯑꯗꯣ ꯃꯅꯥꯎꯅꯨꯄꯥꯗ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯉꯤ ꯃꯌꯥꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯩꯕ ꯏꯃꯥ ꯍꯣꯔꯦꯟ ꯏꯃꯥ ꯂꯩꯇ꯭ꯔꯀꯥꯟ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯗꯣꯏꯅꯤ ꯍꯤꯌꯥꯔꯦꯜꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯋꯥ ꯍꯥꯏꯔꯛꯏ ꯑꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯆꯩꯊꯔꯛꯏ ꯀꯦꯊꯕꯤꯅ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡ ꯑꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯆꯍꯤꯗꯣ ꯈꯔ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛꯇꯤꯅꯦ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯃꯥꯟꯅꯕꯁꯤꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯩ ꯁꯨꯁꯤꯒꯦ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯂꯩ ꯍꯤꯌꯥꯔꯦꯜ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯃꯆꯥ ꯄꯟꯕꯗꯨꯅ ꯉꯥꯡꯕꯗꯨ ꯇꯧꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯐꯠꯇ꯭ꯔꯤꯕ ꯑꯩꯅ ꯑꯗꯨꯝ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯀꯩꯁꯨ ꯁꯨꯗꯅ ꯇꯨꯝꯃꯒ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯀꯦꯊꯕꯤ ꯃꯆꯥꯗ ꯃꯉꯛꯀꯥꯗꯣ ꯆꯦꯞꯊꯗꯨꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯏꯁ ꯃꯤꯅꯦ ꯁꯥꯗꯅ ꯅꯆꯤꯟꯒꯥꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤꯕꯅꯤꯅꯦ ꯍꯥ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯄꯣꯛꯏꯕ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ
ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯑꯔꯦꯝꯕꯗꯅꯦ ꯑꯩꯕꯨ ꯁꯥꯎꯅꯅꯕ ꯅꯪ ꯁꯤꯟꯒꯅꯨ ꯑꯗꯨꯅꯅꯦ ꯏꯃꯥꯁꯨ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯉꯨ ꯅꯆꯥ ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯏꯀꯥꯏꯖꯩ ꯍꯥ ꯑꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯏꯀꯥꯏꯕꯒꯁꯨ ꯈꯪꯉꯤꯕ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯎꯗꯨꯅꯕꯨ ꯍꯥꯏꯒꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯗꯨ ꯃꯆꯥꯗ ꯂꯛꯅꯕꯣꯏ ꯀꯔꯦꯝꯅꯕꯣꯏ ꯍꯥꯏꯔꯛꯏ ꯃꯈꯣꯜ ꯍꯧꯅ ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤ ꯏꯆꯥꯅ ꯃꯥꯁꯦ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯉꯣꯅ ꯍꯥꯏꯔꯤꯕ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯍꯤꯌꯥꯔꯦꯜ ꯃꯍꯥꯛꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯀꯔꯝꯅ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯁꯥꯎꯕ ꯌꯥꯒꯅꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯦꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯥ ꯄꯥꯡꯈꯠꯂꯛꯄꯒꯤ ꯀꯟꯅ ꯍꯧꯔꯦ ꯍꯣ ꯏꯃꯥ ꯑꯩꯁꯦ ꯅꯆꯥ ꯑꯩꯁꯦ ꯄꯥꯈꯪꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯒ ꯑꯩ ꯁꯤꯜꯂꯔꯨꯏ ꯂꯩꯁꯥꯕꯤ ꯀꯅꯥ ꯑꯃꯅ ꯑꯩꯕꯨ ꯄꯥꯝꯃꯔꯣꯏ ꯏꯃꯥ ꯑꯣ ꯄꯥꯝꯗ꯭ꯔꯒ ꯐꯔꯕꯅꯦ ꯂꯩꯌꯨꯅ ꯄꯨꯟꯁꯤꯗꯣ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯅꯪꯉꯣꯟꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯂꯩꯕꯤꯗꯣꯏꯅꯣ ꯀꯇꯟ ꯅꯪꯉꯣꯟꯗ ꯐꯪꯉꯣꯏꯌꯦ ꯅꯪ ꯅꯨꯄꯤꯒ ꯑꯃꯠꯇ ꯐꯪꯉꯣꯏ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥ ꯅꯪꯁꯨ ꯅꯆꯥ ꯑꯩꯁꯦ ꯈꯔ ꯇꯜꯂꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯨꯄꯤ ꯃꯌꯥꯝꯅꯅꯦ ꯅꯆꯥ ꯑꯩ ꯂꯥꯛꯄꯗ ꯃꯉꯛꯀꯁꯦ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯗ ꯉꯥꯎꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯑꯩꯅꯦ ꯅꯪꯒ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯉꯤ ꯀꯥꯟꯅꯔꯔꯣꯏ ꯆꯥꯛ ꯊꯣꯡꯒꯦ ꯃꯆꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯧꯖꯤꯛꯇꯗ ꯉꯁꯥꯏꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯑꯍꯦꯟꯕ ꯑꯗꯨ ꯍꯣꯠꯇꯅ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯆꯩꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯉꯁꯤꯗꯤ ꯃꯁꯨ ꯅꯨꯄꯤ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯆꯥꯛ ꯆꯥꯕ ꯑꯗꯨꯗ ꯏꯟꯗꯨ ꯆꯥꯔꯤꯕ ꯑꯗꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯅ ꯐꯥꯎꯏ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯃꯁꯨ ꯃꯕꯦꯟꯅ ꯂꯩꯔꯛꯄ ꯉꯁꯤ ꯐꯥꯎꯕ ꯃꯁꯨꯒ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯁꯨꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯅꯁꯨ ꯑꯁꯤ ꯑꯃ ꯄꯥꯝꯃꯤ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯏꯟꯗꯨ ꯇꯞꯅ ꯍꯥꯏꯖꯩ ꯅꯨꯡꯁꯤꯗ ꯏꯁꯨꯒꯤ ꯈꯟꯕꯗ ꯅꯣꯡꯃꯇ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯅꯠꯇꯦ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯡꯕ ꯐꯪꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯃꯍꯨꯠ ꯏꯁꯨꯅ ꯃꯕꯣꯛ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯛ ꯄꯤꯗꯨꯅ ꯂꯥꯛꯏ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯅꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯆꯥꯛ ꯆꯥꯅꯐꯝ ꯑꯗꯨꯗꯅꯤ ꯂꯩꯁꯥꯕꯤ ꯈꯔ ꯄꯨꯟꯈ꯭ꯔꯒꯗꯤ ꯃꯅꯥꯛꯇ ꯄꯥꯏꯕ ꯇꯨꯃꯤꯠ ꯐꯥꯎꯕ ꯁꯤꯗꯩ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦ ꯃꯣꯏꯔꯥꯡ ꯄꯨꯝꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕꯗꯨ ꯃꯦꯂꯩꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯍꯩꯅꯕ ꯑꯃ ꯑꯣꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯋꯥ ꯀꯌꯥ ꯉꯥꯡꯗꯕ ꯑꯁꯤꯗ ꯃꯇꯥ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯏꯇꯥꯂꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯏꯇꯥ ꯃꯦꯂꯩꯗꯤ ꯇꯥꯅꯤꯡꯉꯝꯃꯔꯣꯏ ꯑꯗꯨꯅꯅꯦ ꯃꯥꯅ ꯇꯥꯕ ꯌꯥꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯈꯔ ꯑꯃꯨꯛ ꯁꯥꯁꯤ ꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯆꯔꯛꯄ ꯑꯁꯤꯗ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯕꯦꯝꯃ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥ ꯃꯦꯂꯦ ꯋꯥꯛꯆꯤꯡꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯂꯣꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯛꯆꯤꯡꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯟꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯃꯌꯥꯝꯅ ꯌꯥꯏ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯅꯤꯅ ꯃꯦꯂꯩ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯦꯂꯩ ꯃꯇꯥ ꯊꯥꯔꯤꯛꯇ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥ ꯑꯩꯗꯤ ꯃꯊꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯒꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩ ꯌꯥꯎꯔꯣꯏꯀꯣ ꯑꯩ ꯌꯥꯎꯕ ꯌꯥꯝ ꯇꯜꯂꯤ ꯅꯣꯏ ꯑꯗꯨꯝ ꯄꯨꯜꯂꯨ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯉꯕꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯌꯥꯎꯅꯤꯡꯗ꯭ꯔꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯃꯌꯥꯝꯗ ꯐꯅꯅꯕ ꯂꯣꯏꯅ ꯍꯥꯏꯒꯦ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯇꯤ ꯆꯠꯂꯝꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯦꯂꯩꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯦꯂꯩꯒꯤ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯔꯗꯨꯅ ꯍꯥꯏꯍꯧꯏ ꯑꯁꯨꯝꯅ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯩꯁꯥꯕꯤꯈꯩꯁꯦ ꯂꯣꯏꯅ ꯐꯖꯕꯖꯥꯠꯅꯤ ꯑꯩꯅ ꯏꯆꯜꯅꯤ ꯏꯆꯦꯅꯤ ꯈꯟꯗꯨꯅ ꯅꯣꯡꯃꯇ ꯃꯨꯟꯅ ꯌꯦꯡꯗꯕꯒꯤ ꯈꯪꯗꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯑꯩ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯨꯝꯅꯥꯛ ꯃꯃꯤꯡ ꯍꯪꯍꯧꯗꯕ ꯌꯥꯗꯦ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯗꯨ ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ
ꯂꯩꯁꯥꯕꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯌꯥꯝ ꯅꯛꯅ ꯆꯠꯇꯨꯅ ꯏꯀꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤ, ꯑꯝꯇ ꯉꯥꯏꯈꯣ, ꯆꯠꯂꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯋꯥꯍꯩ ꯑꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯄꯥꯈꯪ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯨꯝ ꯇꯞꯅ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯀꯩ ꯃꯤꯡ ꯀꯧꯕꯒꯦ? ꯑꯃꯨꯛꯇ ꯈꯪꯖꯒꯦꯕ, ꯌꯥꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯆꯤꯜ ꯈꯔ ꯌꯥꯎꯕ ꯊꯥꯔꯤꯛ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯄꯥꯈꯪ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯤꯡ ꯍꯪꯂꯛꯂꯦ ꯃꯇꯥꯒꯨꯝ, ꯃꯣꯏꯔꯥꯡ ꯄꯥꯈꯪ ꯁꯛꯍꯦꯟꯕ, ꯀꯩꯒꯤꯅꯣ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯪꯉꯤꯕ? ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯁꯛ ꯐꯖꯕꯤ ꯀꯌా ꯑꯃ ꯂꯩꯕꯅꯤ, ꯃꯈꯣꯏꯒꯤ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ? ꯍꯟꯗꯦ ꯄꯥꯈꯪ ꯃꯍꯥꯛꯁꯨ ꯑꯁꯨꯃꯛ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ, ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯕꯨꯗꯤ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯅꯈꯣꯏꯅ ꯍꯦꯜꯂꯦ ꯐꯖꯕ, ꯑꯗꯨꯒꯤꯕꯨ ꯅꯈꯣꯏꯒꯤ ꯃꯤꯡ ꯍꯪꯂꯤꯕꯅꯤ, ꯌꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯃꯤꯡ ꯇꯥꯛꯄꯤꯌꯨ꯫ ꯇꯊꯛꯄꯤ ꯃꯤꯁꯅꯥ ꯑꯗꯨꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯗꯕ ꯁꯥ ꯆꯤꯡꯂꯦꯝꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯉꯤ, ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯊꯥꯔꯤꯛ ꯍꯥꯏꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯑꯁꯤꯅ ꯃꯃꯜ ꯂꯩꯇꯕꯒꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯩꯁꯥꯕꯤ ꯃꯈꯣꯏꯒꯤ ꯃꯤꯡꯕꯨ ꯄꯥꯈꯪ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯝꯈ꯭ꯔꯕꯗ ꯃꯤꯡꯂꯦꯟ ꯁꯣꯟꯖꯍꯧꯋꯤ ꯇꯞꯅ ꯄꯥꯝꯃꯨꯅ ꯅꯨꯄꯥ ꯃꯍꯥꯛꯅ, ꯃꯤꯂꯩ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯩꯗ, ꯆꯦꯡꯂꯧ ꯁꯛ ꯏꯪꯕ ꯅꯠꯇꯅ ꯃꯤꯡ ꯐꯥꯎꯕ ꯏꯪꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩ ꯃꯥꯇꯕꯨ ꯁꯦꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯈꯣꯏꯗꯥꯈ꯭ꯔꯦ, ꯄꯨꯛꯅꯤꯡ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ꯫ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯂꯩ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯗ ꯃꯇꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯊꯥꯔꯤꯛ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ? ꯍꯣꯏ ꯏꯇꯥ, ꯑꯗꯨꯕꯨꯅꯤ ꯏꯇꯥ, ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯔꯥꯡꯂꯦꯟꯒꯤ ꯂꯩꯅꯝꯗ ꯈꯣꯏꯃꯨ ꯀꯌꯥ ꯄꯥꯏꯔꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯑꯩꯅ ꯊꯥꯖꯩ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯏꯇꯥꯒꯤ ꯃꯤꯡ ꯍꯪꯅꯍꯧꯔꯤꯕꯁꯦ ꯐꯅ ꯌꯥꯝꯗꯤ ꯌꯥꯝꯃꯦꯕ꯫ ꯑꯣꯟꯊꯣꯛꯏꯗꯀꯣ ꯏꯇꯥ, ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯑꯩꯕꯨ ꯍꯔꯥꯎꯍꯟꯕꯒꯤ ꯃꯍꯨꯠꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯍꯜꯂꯤ, ꯑꯗꯨꯅ ꯅꯪ ꯑꯝꯇ ꯆꯠꯈ꯭ꯔꯣꯕ꯫ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯥꯔꯤꯛ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯤꯂꯩꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯕꯣꯛꯄꯨ ꯀꯧꯏ꯫ ꯃꯁꯨꯅ ꯃꯥꯕꯨ ꯀꯧꯕꯗꯨ ꯇꯥꯔꯕꯗ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯕꯨ ꯊꯤꯕ, ꯀꯔꯝ ꯇꯧꯅꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯕ ꯌꯥꯔꯕꯅꯤ, ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯦꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯪ ꯑꯃꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯗꯤꯅꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯕꯦꯝꯃ꯫ ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯉꯁꯤꯗꯤꯅꯦ ꯑꯕꯣꯛꯇ ꯏꯁꯨꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯅꯍꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯌꯨ꯫ ꯋꯥꯍꯪ ꯑꯣꯏꯅ ꯃꯕꯣꯛꯅ ꯑꯍꯣꯏꯅꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯃꯤꯂꯩ ꯑꯗꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯁꯦꯠꯂꯨ ꯆꯥꯔꯨꯔꯤꯕ ꯃꯐꯤ ꯑꯗꯨ ꯍꯣꯡꯖ ꯇꯞꯅ ꯇꯞꯅ ꯊꯨꯞꯆꯤꯟꯗꯨꯅ ꯍꯪꯂꯤꯕ ꯃꯕꯣꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯅ꯫ ꯀꯩ ꯋꯥꯍꯪꯅꯣꯕꯣ? ꯉꯁꯤ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯨꯄꯥ ꯅꯍꯥ ꯀꯅꯥ ꯑꯝꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯎꯈ꯭ꯔꯕ꯭ꯔꯅꯦ? ꯎꯗꯦꯗ, ꯑꯗꯨꯗ ꯀꯅꯥꯅ ꯈꯪꯕ ꯂꯩꯁꯥꯕꯤꯅꯤ, ꯂꯣꯟꯅ ꯇꯨꯃꯤꯟ ꯅꯨꯡꯁꯤ ꯃꯔꯤ ꯊꯅꯝꯕꯁꯨ꯫ ꯄꯦꯜꯂꯤꯍꯦ ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯑꯕꯣꯛꯁꯦ ꯅꯠꯇ ꯅꯠꯇꯕ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ? ꯍꯣꯟꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯑꯩ ꯍꯔꯥꯎꯗꯦ, ꯅꯪꯒꯤ ꯄꯥꯈꯨꯝ ꯑꯗꯣ ꯑꯕꯣꯛꯅ ꯄꯥꯝꯕ ꯄꯥꯈꯨꯝꯗꯤ ꯅꯠꯇꯦ꯫ ꯑꯕꯣꯛ, ꯅꯁꯨ ꯑꯩꯒꯤꯁꯨ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯦ, ꯏꯁꯨ ꯊꯣꯏꯕꯤꯌꯦ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯆꯥꯔꯦ, ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯇꯝꯕ ꯑꯃ ꯊꯝꯃꯣꯗꯣ꯫ ꯈꯨꯝꯗꯦ ꯃꯤꯂꯩ꯫ ꯃꯕꯣꯛꯅ ꯑꯋꯣꯏ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯃꯃꯥ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯃꯕꯣꯛꯅ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯃꯃꯥꯅ ꯍꯪꯂꯝꯒꯅꯤꯀꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ, ꯑꯕꯣꯛ, ꯑꯩꯒꯤꯗꯤ ꯑꯕꯣꯛ ꯈꯛꯇꯅꯤ, ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯄꯨꯝꯅꯃꯛ ꯑꯕꯣꯛꯅꯅꯤ, ꯑꯗꯨꯅ ꯑꯩꯅ ꯑꯕꯣꯛꯇ ꯀꯦꯖꯕꯅꯤ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯑꯕꯣꯛ꯫ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯠꯇꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ, ꯐꯠꯇꯦ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪ ꯑꯕꯣꯛꯀꯤ ꯈꯟꯒꯅꯨ꯫ ꯑꯕꯣꯛꯇꯤꯅꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ, ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯕ ꯂꯣꯏꯔꯛꯂꯕ ꯃꯤꯁꯛꯅꯤ,
ꯑꯩꯅ ꯎꯅꯤꯡꯕ ꯍꯥꯏꯕꯕꯨ ꯃꯤꯂꯩ ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯪꯂꯛꯄ ꯅꯣꯡꯍꯧ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯈꯤꯕꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕ ꯃꯦꯂꯩ ꯃꯕꯣꯛꯀꯤ ꯋꯥꯍꯩ ꯀꯌꯥꯅ ꯏꯔꯤꯛ-ꯀꯨꯝꯅ ꯈꯤꯛꯈ꯭ꯔꯕꯗ ꯃꯈꯣꯜ ꯊꯣꯛꯇ ꯍꯤꯛ ꯍꯤꯛ ꯄꯦꯟꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯕꯣꯛ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯋꯥꯍꯩ ꯀꯌꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯦꯝꯖꯤꯟꯖꯩ꯫ ꯃꯇꯝ ꯃꯍꯥꯛꯇꯤ ꯏꯪꯊꯝ ꯄꯟꯊꯥꯒ ꯑꯣꯏꯕꯒ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯊꯕꯛ ꯆꯠꯂꯨꯕ ꯍꯤꯌꯥꯏꯔꯦꯜ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯃꯃꯥ ꯑꯗꯨ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯕꯨ ꯍꯤꯂꯣꯏꯒ ꯊꯦꯡꯅꯔꯛꯂꯕ꯭ꯔꯥꯕ? ꯑꯗꯨꯛ ꯍꯔꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯁꯛꯇꯣ, ꯇꯧꯔꯤꯕ ꯅꯇꯧ ꯑꯗꯨꯒ ꯑꯉꯥꯎꯕ ꯌꯥꯝꯅ ꯃꯥꯜꯂꯤꯀꯣ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯃꯥꯗ ꯌꯦꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯍꯤꯂꯣꯏꯒꯤ ꯋꯥꯅꯣꯗ ꯏꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯆꯥꯁꯦ ꯄꯥꯈꯪꯅꯤ, ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯤꯕ ꯀꯂꯛꯄ꯭ꯔꯥ ꯈꯪꯗꯦꯕ꯫ ꯏꯃꯥ ꯅꯪꯁꯦ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯇ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ꯫ ꯍꯌꯦꯡ ꯃꯧꯒ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯗꯧꯔꯤ꯫ ꯃꯧ ꯑꯣꯠꯄꯗ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯣꯏꯔꯛꯀꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯏꯃꯥ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯅꯦ ꯃꯅꯦꯝ ꯐꯠꯇꯕꯤꯅꯤ ꯑꯣꯏꯗꯣꯏꯁꯦ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯀꯔꯤ ꯊꯣꯛꯑꯦꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤꯗꯣ? ꯏꯕꯨꯡꯉꯣ ꯅꯁꯥ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ꯫ ꯅꯨꯄꯤ ꯊꯤꯕꯒꯤ ꯑꯁꯥꯒ ꯁꯥꯒꯠꯀꯅꯨꯀꯣ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ? ꯅꯆꯥ ꯑꯩꯒꯤ ꯆꯍꯤꯒꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯩ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗ꯭ꯔꯦ꯫ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯁꯥ ꯃꯇꯤꯛ ꯆꯥꯎ꯫ ꯏꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯆꯠꯇꯨꯅ ꯍꯥꯏꯅꯒꯦ꯫ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ꯫ ꯀꯔꯝꯅ ꯌꯨꯝ ꯑꯃ ꯄꯥꯟꯒꯅꯤ ꯍꯥ? ꯅꯨꯡꯁꯤꯕꯅꯅꯦ ꯍꯤꯡꯕ ꯌꯥꯗꯕꯅꯤ꯫ ꯂꯥꯏꯊꯣꯛꯅ ꯈꯜꯂꯕꯗꯤꯅꯦ ꯐꯔꯥ ꯁꯔꯥ ꯇꯥꯗꯨꯅ ꯇꯣꯛꯄꯅꯤ ꯏꯕꯨꯡꯉꯣ꯫ ꯐꯩ ꯐꯩ ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯥ ꯅꯆꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯨ꯫ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯊꯕꯛ ꯁꯨꯒꯅꯤ, ꯑꯗꯨꯒ ꯏꯃꯥꯕꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ꯫ ꯍꯣꯏꯗ ꯍꯣꯏꯗ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯨ꯫ ꯏꯃꯥꯁꯨꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯟꯒꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯆꯠꯂꯣ ꯆꯠꯂꯣ ꯅꯝꯊꯤꯔꯦ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯃꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯣꯡ ꯅꯤꯅꯤ ꯑꯃꯒ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯔꯤꯛ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯥꯔꯤꯛꯅ ꯇꯞꯅ, ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯅꯃꯤꯡ ꯍꯪꯉꯛꯏ, ꯅꯪꯅ ꯍꯦꯛꯇ ꯈꯨꯝꯗꯦ꯫ ꯀꯩꯅꯣꯝꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯑꯕꯣꯛꯅꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯦ꯫ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯎ ꯀꯩꯗꯧꯒꯦ? ꯑꯕꯣꯛꯅ ꯂꯩꯔꯤꯉꯩ ꯐꯩ, ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯀꯔꯝ ꯇꯧꯅꯤ ꯍꯥ? ꯊꯥꯔꯤꯛ ꯅꯪꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯦ꯫ ꯑꯩꯁꯨ ꯈꯟꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯤꯉꯣꯜ ꯃꯄꯣꯛꯅꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯤꯕ ꯑꯔꯥꯏꯕ ꯑꯣꯏꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯣꯄꯥꯡ ꯁꯨꯕ ꯃꯆꯥꯁꯨ ꯑꯣꯏꯗꯦ꯫ ꯑꯩꯕꯨ ꯀꯔꯝꯕ ꯏꯃꯨꯡꯅ ꯃꯃꯧ ꯑꯣꯏꯅꯤꯡꯗꯣꯏꯅꯣ? ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ, ꯃꯤꯅꯗꯤ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯗꯅ꯫ ꯊꯥꯔꯤꯛ ꯑꯩ ꯌꯨꯝꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯃꯔꯝꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯍꯣꯏ ꯃꯦꯂꯩ, ꯑꯗꯨꯗꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯃꯇꯝꯅ ꯀꯔꯤꯕꯨ ꯄꯨꯔꯛꯄ ꯍꯥꯏꯕꯗꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯣꯛ ꯏꯟꯗꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯈꯣꯏꯒꯤꯗꯤ ꯌꯨꯝ ꯀꯩ ꯁꯦꯡꯕ ꯍꯧꯔꯕ꯭ꯔꯥ ꯊꯥꯔꯤꯛ? ꯀꯔꯝ ꯇꯧꯔꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡ ꯁꯦꯡꯉꯁꯦ ꯍꯥꯏꯔꯤꯌꯦ꯫ ꯑꯕꯣ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯡꯉꯅꯤ꯫ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯣꯏꯔꯛꯏꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯅꯪꯒ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯅꯥꯝꯇ ꯄꯨꯟꯗꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯋꯥꯛꯆꯤꯡꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯀꯩ ꯌꯦꯅꯈꯥ ꯂꯨꯈꯥ ꯂꯣꯏꯅ ꯁꯦꯡꯉꯤ꯫ ꯆꯐꯨ ꯎꯌꯥꯟ ꯑꯃꯗꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩꯅ ꯆꯤꯡꯕ ꯃꯕꯣꯛꯅ ꯌꯥꯎꯗꯦ ꯃꯦꯂꯩ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯗꯨ ꯎꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯇꯦꯡ ꯇꯧꯕꯤꯔꯒꯦ ꯍꯥꯏꯕꯗ ꯃꯁꯨꯅ ꯌꯥꯗꯦ꯫
Indu masugi manakta laktuna. Waramani tabak thauram khuding isuna loina hek taurise. Abokna mateng tauge hairabasu nangna mayade. Kaya wani haige abo sidi numit khudingi tauduna ta lairabani. Ado abo horen laida katnanaba kai di lairage. Aingonda sil kharadi laiye. Indu masugi wa aduda tapna hairai. Kari bu lairaga katkani haibage. Araiba sel aduna laiba konaba. Maruoiba kharado laiduna katlaga loi. Masida ishwarna. Ibena yami yamde hairakadaba laite. Chatna patha. Niti niyom chumlaga loire. Kaithela do nang chaluro. Abok chak thongi. Karangana chalo. Numidang wairam chalanu. Kaithel da ngasidi ne mina chikna chaina ba ngamoidoribani. Maboki wa tarabada melai tauramliba thabak adu loisinduna kuina leitharamda mahal kaithel karaklammi. Hek ubada mibu sumbi melai gi maithongni. Isorna thengnau haibagumna ngasidi moirang kaithelda hiyairel ki mama kethabiga potpham amada melai mahaka thengnari. Pot lairamba adubu kauthokduna ingna changkholabi melai gi maithong mawong matau adubu yengi kethabidu mabukningda asumna soli. Is kanagi machabu oirigaba othokna phajaida imauga oiradi kayada laibak phagani yumda lairembi ama laibaga managani soidana adubu as aigi ija sakta adudabu oiraroida potpham phambi ahal aduna kethabi mana mangduna laikiba asida asumna hairai misu yamna chilli laibigidaba pochai loirabro ibema nangise mangduna lairamba kethabidu kaithal phambi asina asumna hanglakpa asida nokfe tawna khomlai hoi loire ichi ado kharado pibiro silsida laijare asumna pochai laiba loiraga kethabi ado melaibu yengna chatkirame pochai khara laire araiba yaurokpa sel aduna adubu mapung phaba haibadudi oide pochai khara lairabagi matungda melai ado wakal khara nungaita yumlomda halai kaithel aduda mina laina horiba mayam aduga mana lairakliba asiga kayagi matik khetnariba ngasu lairakte abo chini anganba kharaduga atek anau singduga lainabu lobikhigadra khangde nungaita mayumda yaurakli melai ado yum yaurokpada chaksang aduda changi masugi nungaitaba maithong adubu ubada induna tapna hangai hai kaidawri bema aduk nungsuk nungjanaribaduba isuda kanana kari hairake apok leiri sidi hayo melai mabokta nungaitana yengduna khome abo horena khoina ibenda katnabani haiduna lairaiba kharase pukningna penjaba oidre ngasu yaudi khara khajigasina tanbu taleda thida angaubi sidi isori aikhoina pukjel sengna angamba khara katpado harau lawi haibani ngasi wakjingi imoinu numit wakjingi tarani thoini panba iben imoinu gi numit asida isuna katliba kharado pende hanna thaurang haudre na hairabasu kaisu khalum munna taw abo wa haigi hoi haibagumna melai adu tumina maboki wangai tuna lairami mabok tu tapna wa makha tarai wakjingi tarani thoini panba numitta iben imoinu bu irat pangamdre athelpur kachaba ngamdre hairagasu yengoi ingen thagi humni panba numitta ima imoinu bu thongni jaba yai numit asibu chawbi chak thongba haina su khangnei du hoi haibagumna makok adu nomi melai aduga tapna khangning na hanglai kari maramgi ingelgi humni panba asida ima imoinu bu thongni bayai hariba nobo atai karigi nateda taibang semba mapuna taibang malem semba loire hairaba matamda taibang mi puthokduna taibang kumai sanahanba hauri matam asida taibang mapuna imoinu kaubi lairimbi puthokduna taibang bu tara chindamnaba hingna chaba yaba munna thonglaga chaba yaba sanglong mathe chamaga nipal puthok handuna taibang bu chawba leptam phananaba chanaba thongo haiduna sintha pirami karam thongni haina ima imoinuna khangdraba matam maduda ima panthoibina chapu piduna thonghan khirami asum tawduna numit ingelgi humni panba asidasu imoinu kaubi lairembi irat payai haiki maboki wari dubu tarabada waramba pukning adubu khara yangjai melai asum tawduna numit asimagi masumaben anido angamba khara kachaduna imoinu imabu thongni jarami adubu khanki melai gi mabukningda ingel thagi humni panba asida
ꯏꯃꯥ ꯏꯃꯣꯏꯅꯨꯕꯨ ꯆꯥꯎꯅ ꯏꯔꯥꯠ ꯊꯧꯅꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯦꯂꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗ ꯂꯥꯛꯇꯨꯅ ꯍꯥꯏ, "ꯏꯃꯥ, ꯅꯆꯥ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏ, ꯑꯗꯨꯅ ꯏꯃꯥꯁꯨ ꯅꯆꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯗꯣ ꯏꯃꯥꯗ ꯍꯥꯏꯔꯒꯦ." ꯆꯍꯤ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯟꯅ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯊꯕꯤꯗꯨ ꯃꯦꯂꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯀꯦꯊꯕꯤꯅ ꯏꯟꯗꯨꯗ ꯍꯥꯏꯖꯔꯤ, "ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕꯤꯌꯨ, ꯑꯇꯩ ꯑꯍꯦꯟꯕ ꯍꯥꯏꯖꯔꯣꯏ꯫ ꯏꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯩꯅꯁꯨ ꯏꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯔꯤ." ꯏꯟꯗꯨꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯃꯦꯂꯩꯁꯨ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯟꯖꯈꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯃꯅ ꯍꯥꯏꯅꯕ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯌꯥꯒꯅꯤ ꯈꯟꯈꯤꯕꯅꯤ꯫ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯁꯥꯅ ꯑꯁꯨꯝ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅ ꯀꯨꯟꯗꯣꯜ ꯂꯩꯔꯥꯡꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯟꯗꯨ ꯃꯁꯨꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯦꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ, "ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯁꯤꯀꯣ?" "ꯃꯗꯨꯃꯛꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ꯫ ꯑꯩꯁꯨ ꯅꯪꯒꯤ ꯈꯨꯌꯥꯈꯥꯗ ꯅꯪꯒꯤ ꯑꯃꯗꯤ ꯏꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯅꯪꯅ ꯑꯩꯒꯤ ꯑꯕꯣꯛ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯤ ꯑꯗꯨꯃꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ?" ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯍꯤꯌꯥꯏꯔꯦꯜ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯔꯝꯃꯤ꯫